Akasvani Imphal Ngangom Kiran pau pajari ahanbada maruoiba pau Malemgi yalomi singin numit palan thorum ngasi Manipur dasu tongan mafam kaya da paksana pangthoknaki Rajya Chief Secretary Dr. Punit Kumar Goyal na hairi Hiroshima Nagasaki gi thaudokna langi amangwa madi santi gi tangai fadaba duning singhalli Mahiroi singna matik chaba miyoi amamam oiruktuna miyamgi yaifana ba thabak tarokna ba Karam Sham MLA na hairi Bharat Thadu Andolon gi ningsing thorum ngasi Imphal gi Congress Bhavan da pangthokki amasung Senba sahi lisingani kunmari kunmanga da laibak asigi ngaksan gi khulaising puthokpagi sang khwaidigi yamna lupa koti lakama lising yangkai mato yobungam krai Malemgi yalhomi singin numit palan thorum ngasi Manipur dasu tongan mafam kaya da paksana pangthoknaki Imphal gi City Convention Center da North East Indigenous Peoples Forum gi makha da Indigenous Peoples Forum Manipur na sinduna numidasigi palan thorum pangthokki Scheduled Tribe Demand Committee Manipur na su numidasigi palan thorum Imphal gi Manipur Press Club ta pangthokki Yalhomi Phurup na su Malemgi yalhomi singin numit ki palan thorum Imphal gi Palace Compound laiba Manipur State Film Development Society gi auditorium da pangthokki Nat Chanabiani gi Kuthang da apunbagi pangal sagat pa masung thong manan sokot pa haibe hiram da pangthokki ba thormaru da Mutua Bahadur Bina Lakshmi Nefram Guru Reuben CS Lamja Chawa masung Dr. Koning Thungna Singba miyoi kayana wangangki International Day of the World's Indigenous Peoples lisingani kunmanga gi thorum yalhomia masung Artificial Intelligence hak ngak senba amadi tungilaibak semba haibe hiram da Manipur University da ngasi pangthokki University asigi Law and Center for Human Rights and Duties Education Department asinna pangthokki ba thormaru da saruk yaraduna Manipur University ge Vice Chancellor Professor Naurem Lokendra na hai nomirasina lakpada yellow phurup singna masagi hak amasung tunglam sirki khanduna khananai ba madi asum warep sing lob tangai fade yellow missing saktama amasung hak mapung phana ngaktuna thamna ba hona bai basi yellow missing tangai fadra thaudang amani Thormadugu mari lenen wangang bada Manipur University gi Law Department ki head Dr. Yumnam Premananda na hai Indigenous people singsi rights ngasi ekoi protection to changi makhoi gi political rights civil right amas economic rights ngasi we need to promote this right madugi hendoktuna indigenous people singsi ekoi gi constitution gi makhada protection ama pidragadi masi yam vulnerable oiba marginalized oiba masing tu jamjadaba khudam haida maitei asi ekoi lakh 15 khak leibini na masi constitutional protection pidragadi maitei singasi ekoi gi prithvi di mut khiba yaba adu saktam ama lakani aduna ekoina our humble request to all the concerns that it need to be protect the right of the indigenous peoples haiba wakhol lor asida ekoi gi indigenous people gi days ekoi observe tawbani Thormaru da Hanagi Manipur State Human Rights Commission gi member NG Nongyai amasung Jaliangrong United Committee Manipur gi president Maibon Faumai Sarukyaki Manipur People's Party na sungasi Imphal laiba dolga office Malem gi yalhomi sing namit palan pangthokki Thormaru da dol asigi president S Brojan Singh yauna dolgi makok thongba miyoi kaya Sarukyaki Naga Women's Union Sindang ngasi Senapati da Malem gi yalhomi sing namit palan pangthokki Thormaru da Naga People's Movement for Human Rights ki member Chingya Luituina resource person noina wangangki Thormaru da tongan ba yalo furup singi masak naiba miyoi kaya su Sarukyaki Kokomegi convener amasung Human Rights and Indigenous Peoples Rights Activist Khuraijam Athobuna numit asig mari lenen pibu warol madhai numit asina lakpada aikhogi hak amasung ikai khumnaba phangnaba honaba galoinana tungidama khanduna aikhogi lamngak senduna thamnaba yellow phurup singna punna thodang lominarasi Thobal achobada laiba multipurpose community hall sunga simalemgi yalhumi singin mit palan pangthokki salai kanbulup na sindun pangthokki ba thormadu da rajya gi horticulture and soil conservation gi director K Devadatta Sharma yauna masak narba miyokya sarukyaki Imphal Peace Museum gi taruk subak common masung Hiroshima Nagasaki gi degi thorom Bishnupur jila gi maibam lotpa chingdanga si pangthokrai Thormaru da wangang bada Rajya Chief Secretary Dr. Punit Kumar Goyal na hai Hiroshima Nagasaki gi thaudok aduna miyoi bada lan tawgi amang ba kaya adu utpagalonena malemda santi lehin bagi tangai fadaba duning singhalli mahak hai We have also gathered today to solemnly observe the Hiroshima Nagasaki Day, a moment of global remembrance and a powerful reminder of
of the cost of war and the enduring value of peace. The nuclear bombings which took place about 8 years back, they left 200,000 people, more than 200,000 people dead. The horrors of war serve as a stark reminder of its devastating human cost. Thoramaduda naungna sakiba harmony house sangabagalonana Japan gi purakpa polam singotpa akhanaba exhibition amasu chief secretary na haudoki. Thoramaduda Bharat lairiba Japan gi ambassador Ono Kaisi amasung Danamanjur University gi vice chancellor W San Babu Sarukyaki. Manipur University gi NSS cell na sinduna ngasi University asigi Anthropology Department ta Har Ghar Tiranga campaign lisingani konmanga pangtokre. Mahirosing marakta Maribak Ningba masung apunbagi saktum sagatnaba wakalon hena faunabagi pandamda campaign adu pangtokibani. Thormaruda Manipur University gi NSS cell gi program coordinator Dr. L Santos Saungna maruiba myukya sarukyaki. Thorumgi sarukama oina Tiranga Rangoli art competition jati ki firal na yumfamoiba quiz ki thorum amasung Maribak Ningbagi khongchit amasu pangtokki. Tabiriba pawasi Akashvani Imphal dagini. Karam Sam MLA na hairi Mahiroi Cinematic Sabamioi ama oirklaba matamda thabak tawbada miyamgi yaifanabu wakhalon na mang thagadabani. Lelong Sajing Mairal Kongda ngasi afaba Mahiroi singda mahaki laikhidraba mapabung Karam Biramani gi mingda sel gi tengbang sing piduna pungning thogatpagi thoromda Siri Sham na hai. Mahiroi singna larik tamninge matamda larik khakta natana laisu su khangna bohanaduna henamatik chaba mi ama oirakna bohanagadabani. Mahangna hai aikhoibu pokpiriba ima ipana aikhoigidamak wan honarakibadu sakhangduna makhoibu matam chuppada nungsina madi ikai kumnana loina bigadabani. Akoi miyoibagi punsida imabu nungsirati atopa imabu nungsiganeba ima khudingmak luna khanganeba ahn matam oire moibu nungsina luna adi moida well behave tawba tathi tawoina tawbidaba adi moina warakkiba kolakkiba mayamdo akoina khanga darkar lai aduna hayang ichaza noina matik chaba mi warakanda ima ipabu shordona khangadabani kauthoidabani makoibu nungsina luna tawgadabani punsi mai paminasi akoi miyoiba samaj gi aifana honaminarumsi. Ngasigi Thormaruda Council of Higher Secondary Education Manipur na lauduna pangtokhiba class 12 ki parikha science stream da ahanba position takraba Langthaban Kendra dagi Riya Khoirakpam amasung stream asimakta da kunsuba position falkhiba Irom Asa amadi arts stream da manga suba position falkhiba Abujam Saitam da Selgi Mana Singh piduna puning thagotki. Manipur Pradesh Congress Committee na sendana Bharat Thadau Andalon gi marfu humdoi suba kumon thorum ngasi Imphal gi BT Road talaiba Congress Bhavan da pangthokre. Thormaruda Manipur Pradesh Congress Committee gi President K Megachandra Dolgi Lusingba Singamadi Karmi Singh na sarukyaki. Thormaruda wangang bada Sri Megachandra na hai British loilam lengak ki loisinduna ningtama Bharat ama oirakna bohana bada Bharat Thadau Andalon na chauna mateng pangki. Maramaduna ngasigi mirolna Puari ki kaungumlaroidaba tangkak adu buning singduna hena sokatpa laibak namo ohinna bohana minerasi mahakna hai. Citizen Kudimak Bharat ki aduguba Nagarik Kudimakna with India movement gi akan bakhongjangasi British na khang bangamduna Bharat ki mahaki colonial rule do loinanabagi aduguba firep lawrkhibadagi 1947 da Bharat thabukuna sathi maramasina ngasigi numit quit India movement haibase Bharat ki damaktadi yamna aduguba tangai fadaba akhoi punomakpu ningkha tamkhiba Bharat ki loilam sangdoamba British ki loilam laingak sangdoamba mafam khurimakse thadokuna sathiba democracy kananabagi numit asiga mari leinana sanctionbagi tangai fadabdu leire. Manipur Architects Forum ya khanaba general body mifam ngasi pharmacy ki president Git Kumar Nepram na sabapati oiduna pangtokre Thormaruda Bharat pumbagi oina architecture ga mari lena na pangtokpa sangdum nabasingda mana phanglakraba mioi singbu taram oki ngasi gi mifam aduna Git Kumar Nepram bu amuk hanna pharmacy ki president oina na bakhanki. Working Committee Koki CSOs na Kangpokpi Jila gi National Highway 2 gi sarukta economic blockade korombadu khudakta gi tokre Lubasigi Information and Publicity ki pau paladuna aikoi gi Kangpokpi paumina hai Kangpokpi dagi Sorasanpur phawgi lifeline da ayat apan piraktana ba Manipur gi Rajyapal na matam chana thabak lokhat pirakpa si thagat ningai ni
United Naga Council na hiram asida yamna wakhal taba phirap lorukpagidamaksu Working Committee Cookie CSOs na thagatpa phongdorakli. Tamenglong District Headquarters amasung Zilla asigi tongan mafam singda laiba Assam Rifles ki operating base singda ngasi World Tribal Day gi thorum pangtokre. Thorum sing aduda tongan ba singi phurup singi jagoi ise gi thorum sing utki. Kaksing District Bar Association sinduna ain gi lamda ningthina khanghanba nomugi oiba thorma mangasi Kaksing Khunau Makha High School amadi Seksapat High School da pangtokre. Thorum sing aduda ain gi lamda khang hairba miyoi singna wangangki. New Delhi ki Lalit Kala Academy Ravindra Bhavan da hokiba thasigi mangada pangtokhiba humpumari shuba National Exhibition of Art ta saruk yabada Lalit Kala Academy Award phanglakraba Kaksing Ningthau Laikhaidagi Pukhrambam Premchandra bu okpagi thorma mangasi Kaksing da laiba Central Public Hall da pangtokre thormaduda Kaksing Deputy Commissioner Rohit Anansu saruk yaki. Lakatoriba Humputara Mapan Subaning Tamnumit Falangi Mangoinana Tamenglongi Apollo Lower Ground da Lamtu Sengbagi Thorma Mangasi Pangtokre. District Administration Tamenglong Sinduna Pangtokiba Lamtu Sengbagi Thorma da Zilla Asigi Deputy Commissioner Angsim Dangsawa Masung Makoktongba Official Kaya Sarukyaki. Manipura Hozik COVID ki active case taruk lairi sahi asigi jonna madagi nauna sandok pohorkiba laishida sida hozik phawuda punamyo chohum humpu positive oiki. Ngasisu laina asna narama miyoi ama nawa faglaki hojik phawda punna miyoi sohum yankhi mari nawa faglakre ngasi ko ina Imphal West jila dagi miyoi manga test tawda miyoi ama nauna positive oiba thangnaki mayang Imphal laiba khuman mahi kolda na menini chumna chatharak pa annual school exhibition ngasi loisin kre thormaduda ZEO John 1 school adugi oja sing amadi mahiroi singna saruk yaki Akashvani Imphal dagi pau tabiri. Laibak asigi sahigi oina ngaksali khulaising puthokpagi sang record oina khwaidigi yamba changda senba sahi lisingani kunmari kunmanga lupa koti lakama lising yangkai matho yobungam kre masi mamangi senba sahigi lupa koti lakama lising kuntaret oikiba dudagi sada taranipan gi changde hengatlabani wafam masi fongdoladuna ngaksal mantri Rajnath Singh na hai masi ngaksal gi udyog singning thina sakulakpagi khudam amani. Social media da thagat puwarol amada series singna ngaksal mantraloy gi Department of Defense Production amadi masigar mari lenaba singbu thagat pa phongdokki hauzik sanabagi pau Mangsatabam Premananda dagi Chama Kuntra Mari Suba Duran Cup Kingasi Assamgi Sai Stadium da Sanakiba Group D gi match amada Boroland FC na Punjab FC bu Panjil Amasino da thoiki hauzik Group B gi match ta Mohanbagan Supergiant amasung Diamond Harbour FC anina Kolkata gi Vivekanand Yuva Bharati Triranganda sanari. Group F ki match ta hing Neroka FC amadi Real Kashmir FC anina Imphal gi Khumallampak Men Stadium da sanagani match asi nungthil pungmari da hogani. Anirak suba Mr. Ukhrul Bodybuilding and Model Physics Championship lisingani kunmanga ngasi Ukhrul gi Town Hall da pangthokre. Championship asi All Manipur Bodybuilding Association gi bideng makhada Ukhrul jila gi Bodybuilding Association na sinduna pangthokpani changdamnaba asida tongan pa gym singdagi lakpa sanari singna athoi ahen tanakhi Anirak suba Manipur Yogasana Championship lisingani kunmanga amasung kuntratret suba National Yoga Championship ki trial selection ngasi kangabam yumjau lairembi multipurpose community hall da pangthokre Sanroi Maifutara Romna Sarugaduna pangthokiba championship aduda makong mathang tarba amadi trial selection aduda khallaba Sanroi singiming lauthokre tongan ba kanglup taramapan thokna pangthokiba championship amadi trial aduda khallaba Sanroi singna Manipur gi mot sinduna Maharashtra gi Nagpur da pangthokadaba National Yogasana Championship ta sarugyagani hairi Kiran Aroibada maruiba pau amuhanna Malemgi Yalomi Singinumit Falan Thorum ngasi Manipur su tongan mafam kaya da faksan na pangthoknaki Rajya Chief Secretary Dr. Punit Kumar Goyal na hairi Hiroshima Nagasaki gi thogdokna lan gi amangma madi santi gi tangai fadaba duning singhalli Mahiroi singna matik saba miyoi amamam oiraktuna miyam gi yaifana ba thabak taruknaba Karam Sham MLA na hairi Bharat thado andalon gining sing thorum ngasi Imphal gi Congress Bhavan da pangthokki amasung senba sahi lisingani kunmari kunmanga da lebak asigi ngaksan gi khulai sing puthokpagi sang khwaidigi yamna lupa koti lakama lising yangkai matho yobungam kre paulo jere